Lakhipuronline puthokchaba Megi tang ahum Yumsa Christian numit ki Khomjinba Pao tabirasi. Ahanbada Maruiba Pao Hangduna Laiba Pham Lising Taramathoiga Changmaga Taragi Grade 3 post ki damak laukiba parikha gi result ngasi haidoklagani. Tongan balup kayana kabi asangba miniketan gi chahi chamaga 33 suba mapok kuman thorom pangthoknakre. JCILPS ki nongmagi oiba miyamgi mifam ama Jiribamda pangthoktuna ILP gi matangda khanakre. Paripuri athoba ningsinglup Jiribamgi nauna thaupugadaba mihut sing khankre amasung Jiribamda chathariba kang tournament ki ngasigi match ta LEC amadi MITL sanaragani. Hauzik mapungoiba pau tabirasi. Assam gi hangduna laiba Pham Lising Taramathoiga Changmaga Taragi Grade 3 post singi damak pangthokiba parikha gi result ngasi Megi tang ahum ayuki pung 13 taba matamda haidoklagani. Rajya gi Mukhyamantri Dr. Himanta Biswa Sarmana mahaki Twitter da irakhiba pau amada ophamasi phongdokhibani. Panba yai Rajya Sarkar na tongan ba lengak ki hangduna leiriba post lakamagi regular appointment pikani haiki baga mari leinana khongtang asi laukalakpani hairi. Tongan ba lup kayana kabi asangba miniketan gi chahi chamaga 33 suba mapok kuman thorom pangthoknakre. Naharol Sahitya Premi Samiti Imphal na sinduna lamyan ba kabi singi mapok kuman thorom hek pangthoktuna lakhibagum ngarang Megi tang ani samiti gi Rims Road ta leiba office ta kabi asangba miniketan singagi chahi chamaga 33 suba mapok kuman thorom pangthokre. Achamba thorom ga loina pangthokiba thorom aduda hanagi President Professor Polem Navachandrana athoiba atithi aduga samiti gi President Nauroibam Indramanina Sabhapati oiki. Samiti gi Secretary Dr. H. Tembana taramna okpugi warul piraba matung thoromasi pangthokpagi maramda samiti gi Vice President Yaima Haubana wafam kaya thamki. Chief Guest oikiba Professor Polem Navachandrana kabi miniketan gi loan amasung khudi haiba hiramda wangangki. Loinana President oikiba Nauroibam Indramanina kabi miniketan asi Manipuri Sahitya da ningthiraba loan kaya semlamba miyoini haina singthaki. Kabi gi photo da hailai katuna ikai khomnaba utpana mapungoiba thorom oikiba thorom asida potharaba Additional Advocate General Salam Rupachandrana Guest of Honor oiki. Thorom gi aroibada Manipuri Advisory Board Sahitya Academy ki member AC Natrajitna Mayamda Thagat Warol Thamki. Loinana Lakhiba Miyoi Singna Kabina Iramba Saireng Sing Pathoktuna Tahanki. Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale. Layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali. Magnetology scanning therapy asigi kanaba lobiu ngasimak lengsing birago Energy Healing Center First Floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari. Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified. Mobile number 9435070286. Manipuri Literary and Cultural Forum Tripura na sinduna Tripura da ahanba oina kabi asangba miniketan gi chahi chamaga 33 suba mapok kuman thorom pangthokre. Ngarang Megi tang anida Nalgoria da saknairaba Sanskriti Sebi Naurem Madhab Singhana mayai tangba lauduna pangthokiba thorom aduda Marup Pauche gi Joint Editor R.K. Tarunjit amadi Social Activist Naurem Birendra Sarugyaki ahanbada maira chukatuna haikat tamlaba matung minute ama tumina leptuna kabi gi mafamda ikai khumna jaki. Thauramda kabi asangwa miniketan gi punsigi maramda palladuna Literary Forum gi Secretary Khoisna Mongol N. Birendra amadi R.K. Tarunjit na wangangki. Thauramasiga mari lenana kabina iramba saireng kharasu khunjagi miyoi kayana pathoktuna tahanki. Joint Committee on Inner Line Permit System JCILPS Manipur amadi JCILPS Jiribam branch anina sinduna
Jiribam Higher Secondary School gi auditorium hall da hauzik Manipur da chanariba ILP system gi chana kanglon gi matangda nainabagi nongmagi oiba miyam gi mifam ama ngarang leibak pokpa numita pangthokre mifam aduda Joint Committee on Inner Line Permit System JCILPS Manipur gi convener Fulendra Konsam All Jiribam United Clubs Organization gi President Mutumai Paksana Mangang amadi Progressive Meitei Pangal Society ki President Muhammad Jalaluddin Presidium member oina sarujaki Joint Committee on Inner Line Permit System JCILPS Manipur ki convener Fulendra Konsam na hai Manipur da ILP chanabana Manipur miyam da kayayam kanaba phangkhrabage masina kadai phawba aikhoibu ngak senbigi doribano haibasi wahang ama oiri lising amaga chamapan yangkhaima thoina ILP gi base year oigadabani khongsangi khongchatasu leihoriba police personnel singna yamna wana Manipur gi mapandagi lagliba passenger singi ILP card sing issue tongnaba wana hotnari masigi damak ikai khumnajai adubu leihoriba phibam sing adu mafam chaba office leitabana nungaijade tung koina leihonanaba rules and regulation kaya semduna apunba Manipur amagi saktam ngakminasi haiba wapam kaya phongdokhi amadi ILP bu mapangal kalhananaba honnaminasi haiba wapam singsu phongdoknaki mifam aduda Jiribam da leiba CSO sing amadi students organization singsu sarujaki hairi We appreciate that, but government policy is personal proper identity. Other work, like I didn't have infrastructure and all say personal program, any, especially the equity class, Nungairaba Paujel Unsaga mari lenaba anaba makal kamarom layang bahuzare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na Unsagi anaba makal kaya layang bahore Kasar Lakipur Kuman maning lekaida Jayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung anidagi nungthilgi pung 8 phawba aduga Jumsa kaisa numitana ayuki pung 6 dagi ayuki pung 10 phawba layang chathari Registration amasung akupa marol gidamak mobile number 9435-548402 natraga 7637-913072 number asida pau phobinaba hairi Pari Puri Ningsing Loop Ningsing Khul Jiribamna ngarang megitang ani leibak popa numit ki nungthil pung ama taba matamda Ningsing Khul Guest House ta Special General Body gi mifam ama pangthoktuna Ningsing Khul asibu hena masak thokpa amadi taru tanan ba mafam ama oina semgat sagat anaba mapangal kanba committee ama oina leinanaba lising ani ga kunumdoi dagi lising ani ga kunmanga phawbagi thau punanaba mioi taratret na saba mihut kangbu ama semkhre haina Pari Puri athoba Ningsing Loop Ningsing Khul Jiribam gi General Secretary Thaudam Ratana Thadorakpa Cherol amada phongdorakli khallaba mioi sing adudi President oina O Gopen Singh Vice President ta M Nilkanta Singh amadi KH Ibomsa Singh General Secretary oina Thaudam Ratan Singh Assistant General Secretary da M Bijay Singh amadi Chinglem Bakhuman Joint Secretary oina L Babasana Maitei Treasurer da Angom Sanjit Maitei Information and Publicity Secretary da O Pravin Singh Auditor General da PH Padmavati Devi aduga Member Singh di H. Koireng Singh, M. Bikramjit Singh, S. Ronald Singh, M. Saitabati Devi, Binodini Devi, O. Kisan Singh, amadi S. Hemanta Singh ni. District Kang Association Jiribam na sinduna April ki tang kunthradagi Jiribam gi babu parada leiba Community Hall da Team 3 na sarujaduna chatharakliba Kunithoi Suba and Patama Devi Memorials Men's Kang Tournament 2023 gi ngarang sanakiba match sa Kasar Kangkhut Sikena Yaifalamjing Club YLC bu Panjal Kun Marida Maitiba Pikre match asida Yaifalamjing Club YLC na toss kamduna maikei khanki aduga Kasar Kangkhut Sikena Kang Kapa hoki
मैच अदुदा एम किरण सिंह रेफरी ओइखी अदुगा स्कोरर ना ए इपोटोन सिंह ना ओइखी टूर्नामेंट असिगी ngasi मैच ता LEC अमदी MITL अनि ना सानरगनी टूर्नामेंट असि आईबी लेकाई जिरिबाम दा लेबा एन जॉयचंद्र अमदी महाकी मचिन मनाव सिंह ना मखोइगी लेखिद्रबा ममागी मिंगदा कचबत कांग टूर्नामेंट ने अरोइबदा मरोइबा पाव अमुखन्ना हांगदुना लेबा फम लिसिंग 13 गा चंगमागा 10 गी ग्रेड 3 पोस्ट की दमक लौकिबा परीक्षा की रिजल्ट ngasi हाइदोकलगनी तोंगान तोंगान बलुप कयाना कबी आसांगबा मिनेकेतन की चही चामगा 13 सुबा मपोक कुमन थोरम पांगथोकनख्रे JCILPS की नोमगी ओइबा मियामगी मिफममा जिरिबामदा पांगथोकतुना ILP की मतंगदा खनख्रे पारीपुरी अथौब निंगसिंगलुप जिरिबामगी नौना थौपुगदबा मिहुत सिंह खनख्रे अमसुंग जिरिबाम दा चथरिबा कांग टूर्नामेंट की ngasi मैच ता LEC अमदी MITL सानरगनी लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।